ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ngase pung taruklom tarakpa matamda Imphal JIRI parkingdagi yamlaba drug heroin number 4 puna bahotnaramba nupi ani Sagolban Salam Laikai Machindagi SINGJAMEI police station gi sub inspector SITH Rajib na luchingba team amana fakhre Pung ni Fonipan gi matam thaduna watliba oja tharak naba khanghankhrabasu thabakta onthoktabagi mayokta Mayai Lambi College matam kaktana so lonchinkhre amadi state asida president role PR lakhibadagi hana toramba thabak thoram singda ahongba lakliba asi laihanbigano amadi PR bu minungshi yaudaba lengak ama oina uhanba asi nungaitaba phawi haina SHOUGRAKPAM HEMANTA na phongdorakli